ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯆꯔ ꯀꯃꯥꯏ ꯑꯣꯏꯈ꯭ꯔꯤꯅꯣ ꯍꯥꯏꯒꯦ ꯑꯩ ꯉꯥꯛꯇꯪ ꯂꯩꯌꯨ ꯑꯩ ꯂꯣꯏ ꯍꯥꯏꯒꯦꯀꯣ ꯊꯦꯒꯨꯟꯗ ꯈꯨꯗꯣꯝꯕꯤ ꯅꯝꯁꯟꯕꯗꯒꯤ ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯆꯔ ꯑꯣꯏꯈꯤ ꯉꯥꯛꯇꯅꯤ ꯍꯦ ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ ꯁꯛꯊꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯀꯃꯥꯏ ꯑꯦꯗꯚꯦꯟꯆꯔ ꯑꯣꯏꯔꯤꯅꯣ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯀꯃꯥꯏ ꯑꯦꯗꯚꯦꯟꯆꯔ ꯑꯣꯏꯈ꯭ꯔꯤꯅꯣ ꯍꯥꯏꯗꯣ ꯂꯥꯛ ꯍꯥꯏꯊꯨ ꯍꯩꯖꯤꯡ ꯁꯥꯕꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯃꯥꯏ ꯍꯥꯏꯔꯧꯅꯦ ꯃꯈꯥ ꯍꯥꯏꯔꯧꯅꯦ ꯀꯩꯒꯤ ꯂꯦꯞꯄꯤꯅꯣ ꯂꯤꯁꯁꯤꯒ ꯂꯩꯔꯦ ꯀꯅꯥ ꯍꯥꯟꯅ ꯍꯧꯔꯣ ꯍꯥꯏꯅꯣ ꯊꯣꯔꯒꯤ ꯍꯥꯏꯔꯛꯀꯦ ꯊꯣꯔꯒꯤ ꯃꯔꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯥꯎ ꯊꯣꯔꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯐꯦꯃꯤꯂꯤꯗꯩꯅꯤ ꯃꯉꯣꯟꯗ ꯁꯦꯠꯅꯕ ꯑꯟꯗꯔꯄꯦꯟ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯍꯣꯏ ꯊꯨꯃꯤꯇꯥ ꯈꯔ ꯖꯦꯡ ꯋꯥ ꯉꯥꯡꯉꯨ ꯅꯪ ꯈꯟꯗꯥꯟ ꯂꯩꯌꯨꯔꯣ ꯍꯧꯖꯤꯛ ꯈꯟꯗꯥꯟ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯟꯗꯔꯄꯦꯟ ꯍꯥꯟꯅ ꯂꯩꯌꯨꯅꯦꯅ ꯑꯗꯨꯒ ꯃꯥ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯨꯡꯊꯪ ꯕꯥꯔ ꯀꯣꯏꯆꯠ ꯆꯠꯂꯤꯗꯣ ꯃꯥꯏ ꯃꯄꯥꯗꯣ ꯖꯣꯠ ꯊꯥꯡ ꯁꯥꯕꯅꯤ ꯊꯨꯃꯤꯇꯥ ꯉꯥꯡꯉꯤꯁꯦ ꯑꯆꯨꯝꯕꯅꯤ ꯆꯨꯝꯃꯤ ꯊꯣꯔ ꯃꯄꯥ ꯅꯪꯉꯣꯟꯗ ꯅꯨꯡꯊꯪ ꯑꯃ ꯁꯥꯔ ꯄꯤꯈꯤ ꯊꯨꯃꯤꯇꯥ ꯅꯪ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪ ꯐꯖꯅ ꯆꯣꯞꯍꯜꯂꯦ ꯑꯩꯉꯣꯟꯗ ꯃꯊꯪꯒ ꯆꯣꯞꯍꯜꯂꯒꯅꯦ ꯅꯃꯤꯠ ꯑꯃꯗꯨꯁꯨꯅꯦ ꯅꯨꯡꯊꯪꯅ ꯊꯤꯜꯂꯒꯅꯦ ꯇꯥꯡꯍꯜꯂꯦ ꯈꯪꯕ ꯅꯪ ꯂꯣꯏꯁꯜꯂꯣ ꯍꯧꯖꯤꯛ ꯊꯨꯃꯤꯇꯥꯡꯁꯦ ꯆꯣꯞꯍꯜꯂꯁꯤ ꯃꯌꯥꯝ ꯊꯨꯃꯤꯇꯥꯡꯒꯤ ꯋꯥꯔꯤꯕꯨ ꯊꯨꯃꯤꯇꯥꯡꯒꯤ ꯃꯧꯗꯣ ꯌꯥꯝꯅ ꯃꯃꯤꯠꯁꯦ ꯀꯨꯞꯄ ꯍꯧꯕ ꯑꯗꯣ ꯃꯥꯏ ꯃꯋꯥꯗꯨꯅ ꯃꯃꯤꯠꯁꯦ ꯁꯨꯖꯜꯂꯒ ꯃꯃꯤꯠ ꯌꯥꯝꯅ ꯇꯥꯡꯉꯤꯕ ꯋꯥꯏ ꯁꯛꯊꯨ ꯑꯗꯨ ꯋꯥꯗꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕ ꯑꯣ ꯀꯩꯅꯣ ꯀꯦꯞꯇꯦꯟ ꯍꯥꯏꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪ ꯅꯄꯥꯗ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯔꯧꯔꯣ ꯍꯧꯖꯤꯛ ꯂꯤꯔꯣꯅꯦ ꯄꯨꯝꯅꯃꯛꯇ ꯂꯤꯌꯨꯅꯦ ꯀꯩ ꯋꯥꯔꯤꯅꯣ ꯇꯥꯒꯦꯅꯦ ꯑꯩꯁꯨ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯇꯩ ꯄꯥꯏꯔ ꯀꯣꯏꯆꯠ ꯆꯠꯂꯤꯁꯦ ꯍꯥꯏꯔꯧꯅꯦ ꯍꯥꯏꯔꯣꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯇꯋꯥ ꯄꯥꯏꯔ ꯀꯣꯏꯆꯠ ꯆꯠꯂꯤꯗꯣ ꯅꯪꯒꯤ ꯅꯄꯥꯗꯣ ꯍꯣꯇꯦꯜ ꯐꯝꯃꯕ ꯂꯥꯜꯂꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯣꯇꯦꯜ ꯅꯠꯇꯦ ꯔꯦꯁꯇꯨꯔꯦꯟ ꯅꯪ ꯅꯄꯥꯗꯤ ꯋꯦꯜꯗꯤꯡ ꯇꯧꯏ ꯑꯇꯩꯅꯤꯅ ꯅꯪ ꯑꯥꯏꯔꯣꯟꯃꯦꯟ ꯑꯣꯏꯁꯦ ꯑꯩ ꯏꯄꯥꯒꯤ ꯋꯦꯜꯗꯤꯡꯒꯤ ꯗꯨꯀꯥꯟ ꯅꯪ ꯅꯄꯥ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯀꯣꯜ ꯂꯤꯛꯇꯤ ꯐꯦꯡꯗꯦꯅ ꯆꯠꯂꯨ ꯇꯩꯗꯣ ꯄꯥꯏꯔꯒ ꯅꯪ ꯍꯣꯇꯦꯜ ꯍꯥꯡꯉꯨꯆꯣ ꯆꯠꯂꯨ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯈꯠꯅꯕꯁꯦ ꯌꯦꯡꯕ ꯀꯗꯧ